line self-enumeration MCJCC na kuanba mafamsingda boycott tawre haina su khangdorakli. Thasigi lagliba tang kun mapanda marfu tara mangarak suba Haipo Zadongnang Martyrs Day palan thoram pangthok lagani haina Jeliarong United Front JUF na thadorakpa cherolamana hairi. Cheroladuna makhatana ingisingam gachamapan kunthamathoi Haipo Zadongnang na masagi chahi kunga taruk khaktamak ngairingai matamda Jeliarong pui miyam gi damag amadi mamaliba ki damag Imphal gi jail da thawai thakibani. Haipo Zadongnang na makamai rui gwangtu puni Nagaras haiba Naga homeland da sanba miteng thamduna Jeliarong pui furupki yaifanaba lanthing naramba mathona leidaba luchungba amani athauba sida ikai khumnaba amadi tawbimal khangba utpa oina lagliba August ki tang 18 sida Jeliarong pui furupna khundaba mafam khuding makta palan thoramasi pangthokpiu amadi numidang wairanggi pung 6 taba matamda yum da maira katpiu haina JUF na appeal tawrakli. Loinana JUF na Jeliarong pui ki organization, village council, student bodies, church leaders, Herika leaders, women's organization amadi mipung khuding makawari sanaduna thauramasi yamna ingna chikna magun leina amadi historic oina pangthokna na bakhangan khre numidasida khungi gate singlon sinduna public amadi private institutions sing thong lon ba amadi lalon itiki thabak thauram khuding mak leptuna palan thauramasi mapung phana pangthoktuna saruk yana ba sukhangal lakhe. Miyam daginam haduna senkhai thumkhai tawbada chenabani haiba aina thingkraba lalholop KCP PWG ge active cadre ama security force na thasi ki tangpul humdoida fare hairi police na faraba mioi adudi buyamayum Ayub Khan chahi kuntra leifam hiang thang tara hai konsil dagini mahakpu Thobal district ki manung chanbali long tairin makhong area dagi fabani haina police na thadorakpa cherolamana hairi.